अहानबदा मरुइबा पाउ पिजरे लालहौलुप सिंगा मथंग वारी सानदुना लंदन सिदा इंग तपा पुरकनबा होनरगन हाइना चीफ मिनिस्टर एन बेन फोंगफ्रे असम दा महाराज गंभीर सिंह लेखिदबगी चामग मरिफु मापन सुबा कुमन थौरम पांगथोखरे अमदी DMU गी अवाटपा ओजा सिंह मेनखटलु हाइदुना महाइरुइ लुप तरुकना हयिंगदगी मखल मखा कयागी खोंजन संसिंगदौरी खुरुमजरे दयापति सेंजमना हौसिक नुमिदांगी पोनी टीवी प्राइम टाइम न्यूज पिजरे लालहौबगा सेक्यूरिटी फोर्स सिंगा नोंमै कापनाबदा लालहौब सिबदा मियामना करिसु हाइखिदे लालहौब नत्तबा मिचम हालकपदगे मियामना साउरपने कांग्रेस की मतमदा लालहौलुप सिंगा वारी साननबा होनदबगी मरम करिनो ngасidi मथंग वारी सानदुना शांति पुरकनबा होनरगनी हाइना चीफ मिनिस्टर एन बेन फोंगदोखरे वाफम असी ngasi लंगथबालदा लेबा महाराज गंभीर सिंह की खुबमदा आर्कियोलॉजी डिपार्टमेंट अमरी आर्ट एंड कल्चर डिपार्टमेंट सिंदुना पांगदोखिबा महाराज गंभीर सिंह लेखिदबगी चामग मरिफु मापन सुबा निंगसिंग थौरमदा फोंगदोखिबने थौरम अदुदा चीफ मिनिस्टर न लुचिंगदुना महाराज गंभीर सिंह नरसिंह हेराज चंद्र की मफमदा हैकत लेकत तमदुना इकाई कुमना बुतखे थौरम अदुदा राज्य सभा के मेंबर नितौसना जावले सेंबा कैराव एसी के MLA एल रामेश्वर वांखई एसी के MLA तेज अरुण कुमार अमदे सिविल अमदे पुलिस की मकोक थोंबा ऑफिशियल कया सुसरु याखे चीफ मिनिस्टर एन बेन मखा तान हाई लमदम असी खक नतना अतोप स्टेट कया दसो बीजेपी लेंगक लाकपदगी लालहौलुप सिंगा वारी सानदुना शांति पुरकनबा होनरे कांग्रेस ना असुमना तौरमलबदी सिकिबा कया अदु सिरमदबा याई मणिपुर इंडिया दा तिनबा मतमदा स्टेट असिगे पाक चाउबा सुबनगी स्क्वायर किलोमीटर 400 खक्तमक ओइरमी हाइना लाइक इरकपदा लमदम सिगे हिस्टोरियन सिंगना वा अमता ngang लई अखोई पुवारी फजन नैनरगा मालेम पुंबदा मसक ताकनबा होनबा अमा मथौ ताई मदुगिदमक चंगनिंगबा पैसा चंगसनु हाइखे मतम अमदा अतोप्पा लमदगे ड्रग पुसिलामी अदुबो ngасidi मणिपुर ड्रग सुंफम ओइरकले अखोइना तुंगी मिरोगी याइफनबा होनरमद्रबदे ngasi अखोइ लैरुबगी कानबा लेते सगोल कंगजै हाइरिबा मसाना असे मणिपुरदगी हौखिबनी हाइना ऑफिशियली क्लेम तौगदबनी हाइना अमित शाहना हाइरमकी हाइना चीफ मिनिस्टर एन बेन मखा ताखे ngasi awapali khubam ningsing love kamaranga kasar असम सिंधुना कसार डिस्ट्रिक्ट के मनुंग चना लेबा कमरंगादा महाराज गंभीर सिंह लेखिदबगी चामग मरिफु मापन सुबा कुमन थौरम पांगतोखरे थौरम अदुदा मणिपुर लेंगा के सोशल वेलफेयर फिशरीज स्किल एंटरप्रेन्योरशिप लेबर अमदी एम्प्लॉयमेंट के मिनिस्टर हाइखाम दिंगो अवापली खुबम निंगसिंग लोफ कमरंगा की प्रेसिडेंट साइखोम मणिमोहन सिंह असम लेंगा के मणिपुरी डेवलपमेंट काउंसिल MDC के चेयरमैन रीना सिंह यूनाइटेड कमिटी मणिपुर की कंसल्टेटिव कमिटी मेंबर खोंड्राम रतन कोऑर्डिनेशन कमिटी अवापली खुबम निंगसिंग लुफ अमदे अंपाल की चेयरमैन अमदे प्रेसिडेंट बिनी मिश्रा जी कॉलेज सिलचरदा प्रोफेसर ओइना थौ पुरंबा तेज बाबा चंद्र सिंह जुरीबामदगी सोशल वर्कर नामैराकपम बुद्धचंद्र सिंह यूनाइटेड कमिटी मणिपुर यूसीएम की जनरल सेक्रेटरी NC देव यूनाइटेड पीपल फ्रंट UPF मणिपुर की एडवाइजर एल जादुमनी यूनाइटेड क्लब ऑर्गेनाइजेशन UCO के प्रेसिडेंट केस कांता सोशल वर्कर कमल उद्दीन मरु एबा मीटिंग सिंह ओइना सर याखे थौरम अदुगा मरी लेनना मिनिस्टर हैखाम दिंगोना मणिपुरदा हौजिक लेरिबा मैतै मचा सिंह अमदे मैतै पांगल पुमनमक असे थौना फबा मणिपुर इमागी दमकता थवागी पोंथा पिख्रबा निंगथौ सिंगी चदा नौदा ngakतनि हाइखे ngasi मालेम सिन थुंगना सना लेपाक हाइना खंगनरिबा असिसो मखोइगी मतिक मगुन मथौनादगिनि अदुगुमलबा थौना फबा सिंगी चदा नौदा ओइबना मैतै फुरुपकी ओइबा तोंगान तोंगान बहिरम सिंगदा मतिक मगुन उतुना मालेम सिन थुंगना सकताकलिबनि हाइना दिंगोना मका ताखे थादा चही मंगा मपुंग फारकदौरिबा जेम यूनिवर्सिटी की लेफम थोकपा टीचिंग अमदी नन टीचिंग स्टाफ सिंह लेतबना UGC दगी फंगफम थोकपा खुदोंग चाबा अमता फंगदना लेरकपद नतना महैरोई सिंगना PhD फेलोशिप न चिंगबा अमता फंगदबा असे यामना लाइबक थिबनी हाइना खुयाथोंग लेबा KSA की हेड ऑफिस ता महैरोई लुप तरुक अमदे यूनिवर्सिटी असिगी महैरोई सिंगना पुन पांगतोकपा पाउगी मिफमदा लुप तरुक के कन्वेनर S विद्यानंदन फोंदोखरे महांग नमका तारदुना यूनिवर्सिटी असिगी महैरोई सिंह अमदे लुप तरुक असिना जेम यूनिवर्सिटी दा लेफम थोकपा अवाटपा सिंह असे लेहनबियु हाइना
Laingakta kayarak taksinduna laklabasu ngasi fauba thabok oina onthokpidabana ngasidi university ama oibagi leifam thokpa amade mahairoi amana fongfam thokpa amata fangdana lakli loinana mahairoi khunaibu thausadaba manba thawong asida maram oiraga education minister amadi commissioner moral ground fam thadokadabani haike Mahairoi khunaibu thausadaba amadi DM University ase University ama oibagi leifam thokpa oza amadi infrastructure sing mapung fana lehendrabade hayengdagi hauduna makhal makha kayagi khongjang changsilagani hainasu mahangna maka takhe ing kumja ing singani kulhundoidagi ing singani kunmanga fauba Committee of Civil Societies kangai park CCS ke thau pugadaba sing haunabi matung ina ngasi wasak lokre Wangkhaida laiba Students Union of Kangai Park Suki Office da pangtokkiba wasak lobagi thoram aduda CCS ke advisor Asangwam Jiten Dr. Thiam Bharat member sing amade lup kayagi luchingba sing nasar yakhe advisor Asangwam Jiten amade Dr. Thiam Bharat na lamdam asida thokiba amadi thokliba thodo wathok kayada CCS ke na atoppa lup kayana lauriba thodang aduga chap manana lauduna lakle Chatliba chahi amadi lakadoriba chahi asida CCS ke na hana loramba thodang sing adudagi saruk cham hengana mathau tawba ngamna bkhonasi amasung lup asi mapangal kankadansi haina phongdokhe ngasi lup asigi nauna khalaba thau pugadaba thomi taraga manga singi manungda Jitendra Ningombana President Thiam Sarat Chandra Laisham Siam Khuman Lamabam Premila amade Akasi Maibam na Vice President amade Laikram Jayantana General Secretary oina wasak lokhe Nauna CCS ke President Khalaba Jitendra Ningombana lamdam asida leiba thodo wathok mayamgi manungda maru paina khangatuna meeting changani amade achauba wathok ama oiriba mayai kaba chinja ke matangda su meeting changani haina phongdok laduna pangthokadawriba thabak thoram kaya ase lup asina matomta pangthokpa ngamloi maram aduna miyamna mateng pangbinaba appeal tawbaga loinana atoppa lup singasu watanaduna thabok paikhanabo honagani haina phongdokhe Committee ki body laibiriba hujigi pompai da mayam singchina upna tanaraga hujug Manipur da laiba issue mayam amada khoi ko thajagani maruina laibi issue mayam singchida karamba issue ne hena koina mang khadini chatkadege adu karamba issue na kidan kapthaba yagadege habadu khanaraba matungda CCS ke khakna tuna laibinari ba to otopa loop singasu momta na wari sanarakanda akhoi thabok pachangsin gani lone na full kunsa mari kunsa ga mangana kundabina laiba Manipur purmugi sakam si kaidina na bana matamda CCS ke na hokiba sahi ke adigi lawrupa khongthang adu lawjagani Handak Odisha da pangtokkiba Kala Utsav National Competition da ahanba position lawrakhibe Monica Naurem amadi competition assess saruk yakhibe Ningol Leima Laisang Them Anibu TZ Higher Secondary School gi oza sing amade mahairoi singna Imphal Airport ta thunglabada harau tayam okre TZ gi mahairoi Naurem Monica na folk dance category da India gi state sing amade Union Territory sing pumnamak inter school national competition Odisha gi Bhubaneswar da pangthokpa ahan position lawrakhibane Masina Manipur khakida natana India pumbagi oiba competition asigi ahanba mana phangbasu oikhe makhoi anina Imphal da thunglabada TZ Higher Secondary School ge masing yamlaba mahairoi sing oza sing school ge principal Dr. Ilangwam Binita na luchingduna harau tayam oktuna nungai phongdokhe mahairoi sing da extracurricular activities sing da hena thauna hapada natana ireibaki damak afaba mingchet purakpa ngamnaba Laibak ningbagi itil pibagi wakhalot ama makhoina mai pakpasina piragani amade hawrakliba mahairoi singsu makhoigi matung induna mana kaya lawrakani haibagi thajaba principal Dr. Binita na phongdokhe Kala Utsav 2022 Bhubaneswar da pangthokpa sarvi yarubani national level da maduda Naurem Monica na folk dance category da first taraen adagi di Nangon Bidi hangaltragasu it's an achievement in itself to reach the national level competition. Mabani mo ki maramda yamna koi matang yam harau ko ngai ba khongdu chaboy na ngasi se haita khongnaraga receive to bola kuni shu wajaraga su school gi aduna mathang da su koi habri ba sa ki simsi makoi gi matung induna achievements yam purakini haibagi achet ba thaza ba thamjai aduna we are very happy. Congratulations to both our students. Senior Citizen Society Khundrakpam AC members sing sinduna Hope and expectation in 2023 haiba thoram amanga se Khundrakpam da pangthokre Khundrakpam Gram Panchayat ki Pradhan Abuzam Ibojau Singh Senior Citizen Society Khundrakpam AC ki President Khangembam Rajendra Singh amade BJP candidate oikiba Sorokhaibam Syam Kishore Singh na Mithunglen Singh oina saru yakhe thoram aduga mari lena free medical camp amasu pangthokhe
Camp asida miyoi chamaga tara romna BP check, sugar level test amasung cholesterol, microalbumin, EGC amadi thyroid na jingbasing test okay. Mathau taba hidak singsu lem ni okay. Otsira Genetica amadi Edisto MFI na achangba putoktuna free medical camp ase pangtokpagidamak saruk yakiba ahal oiraba singda thagatpa phongdokke. Senior Citizen Society Kontrakpam AC ki Secretary Dr. Katrimayum Kalana chahi nifu surabadi BP wangbra wangdabra khangdokpa ida yauba chini amadi cholesterol wangbra wangdabra haibado khangdokpiu haike. Matam chana khangdoktuna layeng hauba amadi cheksin thorang lobana tungda khudong thiba thokpadagi ngakthokpa ngamgani haina phongdokke. Ahal oirabasingina kalidano makoy hinggadawibase pabak suraga hingga ngamay shakti laytare kaligumbay mo karalak na sanaga hinggani haibasu maluya sakpagi awabasu problema iba hachang luway ataba loyragay punsidi tarangay punsidi agubunda matamda layna tinam ayam masu sasilat pa yung silat pa matang masida pwede maipasu agubuko birapa ako'y busaw na matakdiran pa ngasi ay na turot ni hingliba ngasi ay na ay nutilaw naga ay na ay yung palaga ay isa ay tukok na hingliba siya ay imado na niya ay ipado na niya ay society siya kantabuli mo mita tabay siya masi ako'y wailan Federation of Civil Society Organization FOCS Manipurna Maharaj Gambir Singh Laikidaba Chamaga Marifumapan Suban Ningsing Numit Organization Asigi Head Office da Haikat Laikat Tambaga Loinana Minute Ani Tumina Leptuna Mapung Faba Ikai Kumnaba Utana Pangtok Kre Maharaj Gambir Singh na Laibak Myang Bidamag Pangtok Lambat Tabak Kayasu Nahona na Ningsing K Tauram Aduda FOCS ke President Kes Manihar na Lujingduna FOCS ke Member Singh na Haikat Laikat Tam K Admission open. 1-year diploma in computer application DCA, PGDCA, CCC at Nirma Computer Academy, All Lambulan near GP Women College and Nailit Center, Kwakaital Bazaar, Imphal. Course certified by Nailit. Free soft skill spoken English class and scholarship facilities are also available. For more details, please contact us 8787-583445 or 700-505-6748. Break ki matungda mayam taramna okchari makata pau pisare Maitai bu SC list chalana center do recommendation thabiyu haina Minister amadi MLA singda khongjang changhinduna cherol pikraba tungda ngasi so Manipuri kaithel kaya da khongjang changsingbagi saruk ama oina Bisnupur kaithel da Scheduled Tribe Demand Committee Manipurna kholau kaya lauduna khongjang makata na changthakre Khongjang asiga mari lenana Demand Committee ki executive member amade Bisnupur district ke secretary loitongbam Devchana Yalhomi oina laidiba furup asibo SC lista amuk hana chalhandrabadi soidena mutkiba yabagi fibamda lakpagi maong ase ubadagi demand committee na khongjang ase changshin bane loinana laingang na athubu matamda recommendation thabiduna furup asibo kannabo honabiyo amade sanglaba chahi kayadagi kholau kayaga loinana khongjang ase changchinduna laklibase yalho furup asibo mutkidana ba khongthangni haina phongdokhe Tha asigi tang nipan da sanak konungi famnaibe singna ningthogi yathang matung ina Kangla laifambu yangsilaga tha asimake tarada pangtokadaba nongpok thong changbagi thauramgi mangoina nangase sana konungi khutpu amana Kangla laifambu luna nana thamnaba sit sengkre amade chatliba chahi asigi oina lamdam asal lairiba laifam singda chatuna yangsinbagi thabakso haukre haina Utra sanglen sana konungi publicity gi thaupuriba laishram poirito na thadorokpa chirol amana khangalakle Ngasi Imphal Mori Lambigi Ima Kondong Larimbi Kubam Manakta Imphal Mori Chenba Driver Amadi Honor Singnan Nongmagi Sintha Leptuna
Matam kuina lambi asida miyamgi seba tauramba yanglem priyoberta singi misi yaningdaba fongdokpaga loinana Imphal Mori lambida bangi khongjang changsinkhre. Ban asina maram oiduna thohaningdaba thodok thokpagi paw leite Mori kaithelda hanagum gari chenke adubo Myanmar machasingna hangba dukan singdi thonglanakhe. Panbayabadi yanglem priyoberta chaini fugani pan leifam nachau awang leikai ward number 2 haukiba December kunthada Yumdagi gari reserve tawduna James Kauba nupa amana pukhibani haina thajanare. Aduga ngahan January 3 asiba hakchang oina Nagaland ge Fisimada phangkibani. Reserve Chatsi haiduna pukhraga yanglem priyobertabu hatok piramba driver singna taraina lode. Mabu haliba lamboi khonang khongdage James Sibage cherak pibiyu haina demand tawrakle. Imphal to Mori All Drivers Union nangase Moirang Khomda pangtokhiba pawmishinga unaba amada Imphal to Mori Passenger Service Union Manipuri President Y Priyobatabu Dimapurda Reserve Chasi haiduna lamboi khonang khongdage James Kauba miyoi amana haukiba December kunthada pukhibani aduga Nagaland amadi Mauga tainaba Fisima hairiba mafam asida January 3 sina fangkhe Thaudok asi yamna nungaite driver singisu nupi angang leiri asumna sum taraklabade driver sina karamna thabak tawba ngamgani Thaudok asida chenariba misak asi chap chana cherak pibiyo haina Chief Minister gi puningsu chingsingkhe Yanglem Priyoberta Singh Masi James Sariba Lamboi Khonang Khongde Angang Sina Reserve ne Pubi Khraga Nagaland amasung Mau gi lona ba jaga Phisemai ba jaga Masi Mihat thina hatoga hondopirami madu akoi thamoi songna nungaite akoi su driver ni driver bo chainu nungaite kari kino haraga akoi su yumta nupi lei isale nupi angang thangna bidamaka gari thauraga sinpam moina sen taliba khoibu longnam ton mai hatok piriga chalagadi matungda driver singna miyam gi seba tobu kamaina ngamuni kamaina gari chatkani adu mai khalura khoi thamboi sunu nungaite ai sata tholoi haningai leite tasingna condemn tawe hariba mi asi akoina pamjabadi maksi bigi cherak pi pami honorable sengi pungning sik jaraga honorable semna magi tungda backing kana leiri natraga magi senari ba so grouping geng khutpu ma leibra haibado semna thidok piu haina May Day holiday list agi lautokpa yaroi haina All India Trade Union Congress Manipur State Committee General Secretary L Sotin Kumar na phongdokre wafam asi tha asigi tang tareta thangoi ban yumnam lekai da leiba KH samungai gi yumda Imphal City District AITUC gi anishuba conference pangtokkiba adu da phongdokkibani Conference aduda hauzik oiriba sinmi miyamgi thengnariba awabasing amade tongan ba trade singda thabak toriba sinmi singi hak fanghanaba punna hotnabagi matangda khana nainakhibaga loinana member 15 na saba district committee ama anoba term asige thopuna bakhankhe committee asige general secretary L Sotin Kumar level law 29 bo level code for the Punsin Haning Bagi wafam yaning de amasong hanagi leizariba level law sting lengdana thamnaba dabisu conference asida pukhatke amade mahang namaka taraduna matam kayagi mamangdagi India khaktan natana malem punbada sinmi singi numit May debu suti ohenduna sinmi pumnamakki mafamda ikai khunaba uliba numit asibu lengak asina tawge matagom corporate houses ke yakai yengduna karigumba amata khanghandana suti gi list gi loktokiba ase yaning de haina phongdokhe Assam ge Kasarda pangtokkiba Maharaj Gambir Singh Laikidabagi Chamaga Marifu Mapan Suba Kumon Thoramda Saruk Yaba Lakiba Manipur ge Social Welfare Fisheries Skill Entrepreneurship Labor Amadi Employment ke Minister Haikam Dingona Kasar ge Narabinda Leiba Leng Ondabi Pata Chatuna Tarpan Katkre Khongchat asiga Mari Lainana Minister Dingona Manipur Itihas ka Mari Lainaba mafam ama oiriba pat ase lakpa fangjabase yamna haraba fawi amade Manipur ase matam pumnamakta yaifaba nungaiba ingtapa amade hena mapanga leiba oirasanu haina phongdokhe Manipur gi wani yam maru oiba lengonde bi part haidana aduga hari part asigi aduba top top magun nama hai taragadi itihas ta khoina nainajaba matamda sahi tarik khundak pagi matungda muk khoina Manipur se muk lan tarkan da khoi maitei gi khoi maitei ning tho khoi Gambir Singh gi lami tengol sigal loina lan changna nabagi keno sideida wari sideida khoi maru oina khoi gi hari ba khoi lengonde bi part haina kasar ge singba jaga sideida lairi ba khoi gi yam seng ba part se sepa ngam targadi sungsoi soidana Manipur se muk khudum changani hai ba ge dingba aset pa thajana ba wain du gei roina adumaksu ngam giba wana itihas lai gibani aduna khoina mafam asi amna maru oiba adu yamna fajaba mafam amo oy
Khongchat asida saruk yakiba coordination committee awapali khubam ningsing love kamaranga convener Seram Herajit na ngase Manipuragi minister na kasargi yamna maru eba mafam leng on the bipat asida lakpiduna tarpan katuna amade mafam asibo yengsin pibagi damak thagat pa phongdokibaga loinana Manipur itihas kamari lenaba mafam asibo kannaba amade sangbat pinaba wafam su thamke Headquarter IZR South ke meeting makada Sangsak Battalion amade Technopol Battalion ge Assam Rifles na Kamjong District ke Manung Chanba Pusing Khul amade Technopol District ke Manung Chanba Sita Khulda Medical Camp sing ngasi pangthokre District Headquarter dagi lapna leiba Khul Sing oiba amade anakpada analaying tathanaba mafam leitabana AR na sinduna Pusing Khulda pangthokiba Medical Camp ta nupa humfutara mathoi nupi chamaga sumna mari amade angang humfutara humdoi yauna punna Pusing amadi anak pada leiba khulgi khunja chani gani fugan nipan amadi sita khuldana khunja chani gani fu nithoige anaba leibra natragana leitraba haibadu yengkibaga loinana anaba leiba singda lemna hidak langta su yentokhe Assam Rifles na khunja singi khanduna hotnabiba asigi damak thagat pafongdokhe Punna hingminasi aikoi haiba paurabi makha lekai te leiba lup asina selgi mating oina lupa liseng taraga nipan chamanga leikidraba nongmaithe madumani seng paurabi gi loina bidapi kre selgi mating pangba adu da lup asigi president nongthongbam bosan seng amasung secretary loitongbam maipakna luchingduna atai member sing sar yakhe lup ki secretary el maipakna nongmaithe madumani seng paurabi na manung matam chadana lekidaba ase paurabi khulgi oina yamna chawna mangjaba amani hayakle Distribution Headquarter IZR South ke meeting makada Fundrei Battalion ge Assam Rifles na Chandel District ke manung chana leiba Beru Khudamda Assam Rifles Civic Action Program ge manung chana ngase solar light nipanya tokre Assam Rifles na khunja singda lep pelaitana mating pangduna lakliba asigi makha chatharakpa oina solar light nipan asi entokipane mazina khul asigi miyamna numidangda maingal fanghanduna aki tujungbadage kokhanba ngamde Khul adugi khulakpa amadi khunja singna Assam Rifles bu thagatpa phongdokpaga loinana Assam Rifles na santi amadi nungai yaifana leiba honor biriba asida angama mating pangani haina su thajaba thamke Tha asigi tang taret amadi nipan da West Bengal gi Siliguri da pangthokiba nipan suba ISKF National Karate Do Championship Englishingani kuni thoida Manipur gi mahut sinduna saruk yakiba sanaroi singna tongan ba event singda gold mari silver nipan amade bronze taret puna medal taraga mapan fangduna overall team champion oikre panba yai tha asigi tang tarukta nation sito yu Karate Do Academy NSKA India gi sanaroi taraga manga amade official mari yauna miyoi taraga mapan sabat team ama Manipur gi mahut sinduna championship asigi damak infal thado kipane NSKA India na kata amadi kumit anida tongan ba medal sing asi fanglakibani haide aroi badamare pa muna pisare Lal Haulup Singa Matang Wari Sanaduna Andam Sida in Tapa Purak na Bokanaragan Haina Chief Minister N. Brena Kundokre. Assam da Maharaj Gambir Singh Lake Dabagi Chamagamari Humapan Suba Kuman Thoram Pangtokre. Amade DMU gi award pasing mentalu haiduna Mahairu Lup Tarukna Haying dagi makal makakaya kongjang tansing na daw Matang isa numidangi PONYTV Prime Time News Station jare mideng tabir pun namang po amukan ikram jare Admission open. 1-year diploma in computer application DCA, PZ, DCA, CCC at Nirma Computer Academy, All Lambulan near GP Women College and Nailit Center, Kwakaital Bazaar, Imphal. Course certified by Nailit. Free soft skill spoken English class and scholarship facilities are also available. For more details, please contact us 8787-583445 or 700-505-6748.